ꯁꯤ ꯐꯦꯁꯇ ꯆꯪꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯈꯟꯕꯤꯔꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯅꯤ꯫ ꯑꯗꯨ ꯃꯇꯨꯡꯗ ꯑꯙꯥꯔ ꯅꯝꯕꯔꯁꯤ ꯅꯝꯃꯅꯤ꯫ ꯑꯙꯥꯔ ꯅꯝꯕꯔꯁꯦ ꯅꯝꯃ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯜ OTP ꯑꯩꯒꯤ ꯑꯙꯥꯔꯗꯨꯒ ꯐꯣꯟꯗꯨꯒ ꯂꯤꯡ ꯇꯧꯕ ꯑꯗꯨꯗ ꯊꯣꯛꯂꯛꯑꯅꯤ꯫ OTP ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯐꯣꯟꯗ ꯌꯥꯎꯔꯤꯕ OTPꯗꯨ ꯂꯥꯛꯑꯅꯤ꯫ OTPꯁꯦ ꯑꯩꯈꯣꯏ ꯂꯥꯛꯑ ꯃꯇꯨꯡꯗ OTPꯁꯦ ꯃꯦꯟꯁꯤꯜꯂꯅꯤꯀꯣ꯫ ꯑꯗꯨꯒꯤ OTP ꯃꯦꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯞꯆꯥ ꯑꯩꯈꯣꯏ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯦꯟꯁꯤꯟꯒꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯀꯞꯆꯥ ꯑꯁꯤ ꯃꯦꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯐꯣꯇꯣ ꯀꯥꯞꯀꯗꯣꯏꯅꯦꯕ꯫ ꯑꯗꯨꯒ KYC ꯚꯦꯔꯤꯐꯥꯏ ꯇꯧꯔ ꯂꯧꯋꯦ ꯍꯥꯏꯗꯣꯏꯅꯦꯕ꯫ ꯁꯤ ꯍꯧꯖꯤꯛ ꯁꯕꯃꯤꯠ ꯇꯧꯁꯤꯜꯂꯅꯤ꯫ ꯁꯕꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯛꯏ ꯄꯣꯠꯁꯦ ꯁꯤ ꯂꯥꯛꯑꯦ꯫ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯦꯁ KYC ꯇꯧꯔꯅꯤ꯫ ꯐꯦꯁ KYC ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯔꯅꯤ꯫ ꯑꯦꯛꯁꯦꯞ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯣꯇꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯕꯦꯅꯤꯐꯤꯁꯔꯤꯁꯤ ꯐꯣꯇꯣꯁꯤꯗ ꯀꯥꯞꯄꯅꯤ꯫ ꯁꯤ ꯀꯥꯞꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯒ꯭ꯔꯤꯟꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯤꯠꯁꯦ ꯈꯞꯍꯟꯗꯣꯏꯅꯤ꯫ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯒ